ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟ ꯄꯣꯟꯇꯥꯔꯥꯄꯨꯔ ꯑꯁꯤꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯝꯕ꯭ꯔꯥꯒꯥꯠ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯟ ꯑꯅꯤꯈꯛ ꯏꯄꯨ ꯑꯃꯒ ꯏꯕꯣꯛ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯑꯋꯥꯕ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯒꯤ ꯏꯆꯦ ꯑꯃꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯐꯥꯎꯖꯔꯛꯄꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯀꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯕꯣꯛ ꯑꯃꯁꯨꯡ ꯂꯩꯖꯗ꯭ꯔꯕꯤ ꯏꯕꯣꯛ ꯑꯃꯁꯨꯡ ꯏꯄꯨ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯖꯒꯦ ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯍꯣꯏ 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 ꯃꯥꯅꯤ 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 ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯪ ꯀꯀꯥꯒ ꯑꯩꯒ ꯂꯦꯜꯂꯦꯕ ꯃꯥꯅꯤ 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 ꯀꯕꯣꯛꯉꯣꯗꯤ ꯈꯔ ꯖꯣꯟ ꯑꯃ ꯈꯔ ꯖꯣꯟ ꯇꯧꯔꯒ ꯆꯥꯅ ꯍꯤꯡꯉꯦꯕ ꯏꯆꯥ ꯃꯀꯨ ꯈꯣꯛꯑꯗꯤ ꯐꯒꯗꯕꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯂꯩꯔꯁꯨ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯥꯅꯤ 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 ꯍꯨꯏꯗ ꯍꯧꯗꯣꯡꯗ ꯏꯆꯥꯒꯨꯝꯅ ꯑꯩꯈꯣꯏ ꯄꯤꯖꯅ ꯄꯤꯊꯛꯇꯅ ꯑꯩꯈꯣꯏ ꯇꯧꯔꯤꯌꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯅꯪ ꯀꯀꯥ ꯅꯥꯔꯦ ꯕꯥꯁꯤꯀꯥꯒꯤ ꯏꯄꯥꯗꯨꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯏ ꯍꯟꯗꯛꯁꯨ ꯈꯪꯗꯦ ꯃꯥꯛ ꯂꯥꯛꯀꯅꯤꯒꯁꯨ ꯍꯥꯏ ꯁꯤꯒꯁꯦ ꯑꯣꯕꯁꯇꯥ ꯆꯥꯎꯄꯣꯠ ꯑꯃꯅ ꯀꯥꯏ ꯀꯩꯅꯣ ꯇꯧ ꯄꯀꯥ ꯂꯩꯕꯥꯛ ꯅꯠꯇ ꯌꯥꯝ ꯋꯥꯅ ꯍꯣꯏ 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 ꯆꯥꯕꯁꯤ ꯀꯩꯁꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯁꯣꯔꯅꯁꯨ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯅꯤ ꯄꯨꯔꯒ ꯂꯥꯛꯄꯤꯕꯅꯤ ꯑꯇꯥꯗ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯕꯥꯏꯕꯦꯜ ꯃꯌꯥꯝ ꯂꯩ ꯊꯣꯂꯛꯑꯒ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯇꯦ ꯃꯥꯡꯍꯟꯗꯦ ꯀꯥꯇꯣꯜ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯂꯩ ꯅꯪ ꯀꯀꯥꯒꯤ ꯑꯆꯪꯕ ꯍꯧꯖꯤꯛꯁꯨ ꯎꯄꯨꯁꯤꯡꯗ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯕꯨ ꯏꯁꯣꯔꯅ ꯀꯀꯥ ꯍꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕꯗꯣ ꯏꯟꯗꯣꯆꯥ ꯍꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯖꯕꯗꯣ ꯏꯁꯣꯔꯅ ꯀꯥꯎꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏꯅꯤ ꯏꯁꯣꯔꯅ ꯆꯠꯂꯨ ꯍꯥꯏꯅ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯊꯃꯣꯏꯒꯤ ꯋꯥꯍꯩꯗꯣ ꯀꯀꯥ ꯍꯣꯏꯅ ꯋꯥꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯌꯦꯡꯉꯨ ꯏꯆꯥ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯃꯃꯥ ꯃꯄꯥ ꯍꯥꯏꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯈꯟꯗꯗꯅ ꯄꯣꯛꯂꯛꯄꯗꯒꯤ ꯆꯥꯎꯅꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯁ꯭ꯀꯨꯜ 4 ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯃꯆꯦꯒꯤꯗ ꯑꯃ ꯂꯛꯈꯤꯄꯨꯔꯗ ꯑꯃ ꯑꯗꯒꯤ ꯖꯤꯂꯥ ꯖꯦꯜ ꯔꯣꯗ ꯑꯗꯨꯒ ꯑꯃ ꯇꯝꯍꯟꯕꯁꯦ ꯅꯪ ꯀꯀꯥꯒ ꯑꯩꯒꯅ ꯊꯨꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯟꯅ ꯁꯨꯔꯒ ꯆꯦꯡ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯥꯒꯤ ꯊꯤꯜꯂꯤꯃꯤ ꯀꯀꯥ ꯑꯩꯈꯣꯏꯅꯤ ꯄꯨꯂꯞ ꯆꯠꯇꯅ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯆꯦꯜꯂꯛꯀꯅꯤ ꯑꯗꯨꯝ ꯂꯛꯈꯤꯄꯨꯔꯗꯁꯨ ꯆꯦꯜꯂꯛꯀꯅꯤ ꯖꯦꯜ ꯔꯣꯗꯇ ꯖꯤꯂꯥꯗ ꯇꯝꯍꯟꯕꯗꯨꯁꯨ ꯆꯦꯜꯂꯛꯀꯅꯤ ꯆꯦꯜꯂꯛꯑꯒ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯩꯁꯨꯝ ꯐꯣꯟ ꯅꯨꯡ ꯇꯧꯔꯛꯇ꯭ꯔꯦ ꯇꯧꯔꯛꯏ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨ ꯁꯦꯜ ꯅꯨꯡ ꯊꯥꯕꯤꯔꯛꯄ ꯃꯇꯦꯡ ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯤꯟ ꯊꯤꯅ ꯉꯥꯡꯉꯣꯏ ꯏꯁꯣꯔꯅꯁꯨ ꯁꯨꯝ ꯎꯔꯝꯒꯅꯤ ꯃꯥꯅꯤ 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 ꯆꯤꯟ ꯊꯤꯅ ꯉꯥꯡꯉꯣꯏ ꯀꯩꯁꯨꯝ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯋꯥꯕꯤꯔꯨꯔꯅꯨ ꯏꯟꯗꯣꯆꯥ ꯑꯩꯁꯦ ꯀꯀꯥ ꯀꯣ ꯏꯆꯥꯒꯨꯝꯅ ꯏꯅꯥꯎꯒꯨꯝꯅ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦꯕꯨ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯇꯤꯟꯗ꯭ꯔꯤ ꯈ꯭ꯔꯤꯁꯇꯦꯟ ꯃꯔꯛꯇꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯅꯪ ꯀꯀꯥꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯍꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯟꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯕ ꯅꯥꯕ ꯍꯥꯏꯗꯣ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯦꯟꯗꯩꯁꯨ ꯈ꯭ꯔꯤꯁꯇꯦꯟꯗꯩ ꯊꯥꯗꯣꯛꯅ ꯂꯩꯔꯦ ꯍꯤꯟꯗꯨꯗꯩꯁꯨ ꯍꯤꯟꯗꯨ ꯊꯥꯗꯣꯛꯅꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝ ꯀꯩꯅꯣ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯨꯂ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏ ꯀꯨꯂꯁꯦ ꯀꯗꯣꯟ ꯆꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪ ꯀꯀꯥꯗꯗꯤ ꯍꯥꯏꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯗꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯒ꯭ꯔꯨꯞ ꯖꯨꯠꯀꯥꯟꯗ ꯂꯩ ꯂꯩꯕ꯭ꯔꯥ ꯍꯥꯡꯉꯗꯅꯤ ꯖꯨꯔꯈꯥꯟꯗ ꯍꯥꯡꯉꯗꯅꯤ ꯗꯣꯂꯥ ꯈꯥꯟꯗꯁꯨ ꯂꯩ ꯖꯨꯔꯈꯥꯟꯗꯁꯨ ꯂꯩ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯄꯥꯔꯇꯤ ꯑꯗꯒꯤ ꯂꯛꯈꯤꯄꯨꯔꯒ ꯑꯩ ꯂꯣꯏꯅ ꯆꯠꯂꯨꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯃꯤꯇꯤꯡ ꯇꯥꯕꯗ ꯂꯣꯏ ꯆꯠꯂꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯕ ꯀꯨꯂꯗ ꯂꯩꯗꯣꯔꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯣꯏ ꯏꯟꯗꯣꯆꯥ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ ꯏꯁꯣꯔ ꯑꯃꯈꯛꯇꯅꯤ ꯏꯁꯣꯔꯁꯦ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯍꯥꯏꯕ ꯅꯠꯇꯕ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯏꯁꯣꯔꯅ ꯈꯪꯒꯅꯤ ꯀꯀꯥ
ꯀꯩꯁꯨꯝ ꯀꯀꯥꯒꯤ ꯋꯥꯈꯜꯁꯦ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯨꯏꯔꯦꯀꯣ ꯀꯌꯥꯝ ꯐꯥꯔꯝꯃꯅꯤ ꯊꯥ ꯑꯍꯨꯝ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯁꯦ ꯉꯁꯤꯁꯦ ꯑꯩ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯍꯧꯒꯠꯂꯛꯄꯗꯅꯦ ꯊꯛ ꯂꯥꯎꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯇ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯀꯀꯥ ꯊꯛ ꯂꯥꯎꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯩ ꯁꯨꯃꯥꯏꯅ ꯀꯀꯥ ꯍꯣꯏꯒꯤ ꯏꯟꯗꯣꯆꯥ ꯍꯣꯏꯒꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯆꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩ ꯌꯥꯕ ꯀꯩꯅꯣ ꯒꯤꯔꯖꯥ ꯑꯗꯨꯗꯨ ꯃꯣꯏꯒꯁꯦ ꯀꯧꯊꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯨꯔꯨꯞ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯕ ꯌꯥꯎꯔꯗꯤ ꯃꯣꯏ ꯀꯧꯊꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯑꯣ ꯍꯣꯏ 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 ꯀꯀꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯀꯀꯥ ꯍꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩ ꯏꯁꯣꯔꯗ ꯀꯀꯥ ꯍꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯖꯒꯦ ꯃꯌꯥꯝ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥ ꯍꯣꯏꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯁꯦ ꯃꯌꯥꯝꯗꯁꯨ ꯖꯦꯟꯕ ꯑꯗꯨꯒ ꯕꯥꯏꯕꯜꯁꯦ ꯄꯥꯔꯝꯕꯒꯤ ꯕꯥꯏꯕꯜꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯂꯥꯞꯄꯤ ꯃꯌꯥꯝ ꯂꯥꯛꯏꯕꯁꯦ ꯑꯅꯛꯄ ꯃꯐꯝ ꯅꯠꯇꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯌꯥꯝ ꯁꯥꯡꯅ ꯂꯥꯛꯄꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯑꯗꯨꯒ ꯁꯤꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯈꯛꯇꯪ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯃꯈꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯝ ꯇꯔꯛ ꯑꯗꯨꯒ ꯃꯆꯥꯁꯤꯡꯅꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯍꯟꯕꯤꯔꯛꯇ꯭ꯔꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯔꯒ ꯑꯗꯨꯒꯤ ꯀꯀꯥꯒ ꯏꯟꯗꯣꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯨꯔꯤ ꯌꯣꯜꯂꯒ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯌꯣꯟꯕ 200 ꯌꯣꯟꯕ ꯇꯧꯔꯒ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯌꯥꯏꯌꯦ ꯃꯌꯥꯝ ꯍꯣꯔꯤꯁꯦ ꯌꯦꯡꯕꯤꯌꯨ ꯇꯤꯟꯒꯁꯦ ꯃꯌꯥꯝꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯃꯌꯥꯝ ꯏꯟꯗꯣꯆꯥꯁꯤꯅ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯀꯗꯣꯝꯗ ꯆꯪꯒꯗꯧꯕꯅꯣ ꯈꯪꯗꯦ ꯍꯥꯏ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯀꯣꯟꯁꯤꯟꯕꯤꯕꯅꯤ ꯏꯄꯥꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯩꯔꯤꯕ ꯐꯣꯞ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯒꯦꯁ ꯁꯤꯂꯤꯟꯗꯔꯁꯨ ꯂꯩꯇꯦ ꯃꯌꯥꯝ ꯊꯥꯖꯔꯕ ꯑꯗꯣꯝꯅ ꯑꯩ ꯑꯗꯣꯝꯒꯤ ꯃꯃꯤꯡꯗꯤ ꯐꯖꯅ ꯈꯪꯖꯗꯦ ꯈꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅꯗꯤ ꯈꯪꯕꯤꯕꯅꯤ ꯑꯗꯣꯝꯅ ꯉꯝꯖꯕ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯀꯀꯥꯒ ꯏꯟꯗꯣꯆꯥꯒꯤ ꯋꯥꯔꯕ ꯃꯆꯥꯒꯤ ꯑꯋꯥꯠꯄꯗꯣ ꯑꯩꯈꯣꯏꯅ ꯊꯨꯡꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯃꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯅꯤꯄꯥꯅ ꯑꯁ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯁꯦ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤꯀꯣ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯍꯥꯂꯦꯂꯨꯌꯥ ꯃꯌꯥꯝꯁꯦ ꯀꯨꯏꯔꯕ ꯂꯥꯏꯔꯤꯛ ꯏꯁꯣꯔꯒꯤꯅꯦ ꯀꯀꯥ ꯍꯣꯏꯅ ꯏꯁꯣꯔꯕꯨ ꯂꯧꯁꯟꯕꯁꯦ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯔꯦ ꯂꯧꯁꯜꯂꯝꯕꯁꯦ ꯆꯍꯤ 9-9 ꯐꯥꯔꯝꯃꯅꯤ ꯑꯗꯣ ꯏꯁꯣꯔꯕꯨ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯕꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 3 ꯑꯍꯨꯝꯒꯨꯝꯕ ꯁꯨꯔꯦꯕ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯊꯥꯗꯣꯛꯄꯤꯗꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇ ꯀꯀꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯦ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥꯅ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯝꯃꯦ ꯃꯌꯥꯝꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯃꯩꯇꯩꯂꯣꯟ ꯃꯌꯥꯝ ꯀꯀꯥꯁꯤꯗ ꯂꯣꯏꯅ ꯁꯨꯅ ꯂꯥꯏꯔꯤꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯊꯝꯕꯤꯔꯝꯕꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯑꯍꯤꯡꯕ ꯂꯤꯕꯤꯡ ꯒꯣꯗꯀꯤ ꯋꯥꯍꯩꯅꯤꯁꯦ ꯑꯁꯤꯅ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ ꯀꯀꯥ ꯍꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯦ ꯏꯟꯗꯣꯆꯥ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯔꯥꯎꯕꯤꯔꯣꯀꯣ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯑꯦꯕ ꯏꯁꯣꯔꯒꯤ ꯑꯗꯣꯍꯧꯖꯤꯛ ꯀꯀꯥꯒꯤ ꯏꯟꯗꯣꯆꯥꯒꯤ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯑꯃꯒ ꯑꯩ ꯒꯦꯁ ꯆꯨꯂꯥ ꯑꯃꯒ ꯑꯗꯨꯗꯒꯤꯗꯤ ꯇꯤꯟ ꯑꯍꯣꯕꯁꯦ ꯑꯁꯤꯒ ꯑꯗꯨꯒꯤꯁꯤꯒ ꯐꯣꯞꯀꯤ ꯁꯤꯒ ꯅꯣꯡꯁꯤ ꯁꯤꯜꯂꯗꯤ ꯑꯃꯨꯛ ꯐꯣꯞꯁꯤ ꯆꯪꯉꯛꯀꯅꯦꯕ ꯅꯣꯡ ꯅꯠꯇ꯭ꯔꯥ ꯏꯟꯗꯣꯆꯥ ꯑꯁꯤꯁꯤꯁꯨ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯀꯥ ꯍꯣꯏꯗꯅꯦ ꯍꯣꯏ ꯑꯩ ꯁꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯀꯀꯥ ꯏꯟꯗꯣꯆꯥ ꯀꯀꯥꯒꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯦꯅꯤ ꯃꯇꯝꯗ ꯑꯋꯥꯠꯄ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯇꯦꯡꯗꯤ ꯄꯥꯡꯒꯅꯤ ꯀꯀꯥ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯁꯒꯣꯜꯁꯦꯟ ꯂꯥꯛꯏꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯀꯀꯥ ꯍꯣꯏꯒꯤ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯑꯩꯒ ꯀꯩꯅꯣꯒ ꯃꯥꯒ ꯇꯥꯟꯅꯔꯒꯅꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯩꯈꯣꯏ ꯄꯨ ꯂꯥꯛꯑꯅꯤ ꯏꯟꯗꯣꯆꯥ ꯑꯋꯥꯕ ꯈꯟꯕꯤꯔꯨꯔꯒꯅꯨ ꯍꯧꯖꯤꯛ ꯎꯪꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯈꯥꯎꯗ ꯍꯧꯖꯤꯛ ꯂꯨꯄꯥ 1,000 ꯑꯃꯒ ꯌꯥꯎꯔꯛꯏ
ꯑꯁꯦ ꯑꯩ ꯃꯇꯦꯡ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯥꯡꯖꯔꯝꯒꯦ ꯄꯥꯡꯒꯦ ꯄꯥꯡꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯁꯦ ꯑꯁꯤꯅꯅꯦ ꯑꯗꯨꯝ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯔꯣ ꯑꯗꯣ ꯀꯀꯥ ꯑꯩꯁꯦ ꯏꯟꯗꯣꯆꯥꯒ ꯀꯀꯥꯒꯤ ꯅꯆꯥ ꯍꯦꯛ ꯄꯣꯛꯄ ꯅꯆꯥ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯀꯀꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯗꯅꯦ ꯏꯗꯒꯤ ꯍꯦꯟꯕ ꯃꯔꯤꯁꯦ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯣꯏꯔꯝꯃꯦ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯊꯥꯔꯛꯏꯅꯤ ꯏꯟꯗꯣꯆꯥ ꯀꯩꯁꯨꯝ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯄꯥꯏ ꯏꯟꯗꯣꯆꯥ ꯄꯥꯏ ꯏꯟꯗꯣꯆꯥꯅꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯕꯅꯤꯀꯣ ꯏꯃꯥꯒꯨꯝꯕꯅꯤ ꯏꯟꯗꯣꯆꯥ ꯑꯩ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯒꯅꯤ ꯍꯣꯏ 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 ꯏꯟꯗꯣꯆꯥ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ 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 ꯑꯝꯇꯪ ꯐꯝꯕꯤꯌꯨ ꯑꯩ ꯑꯝꯇꯪ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯒꯦ ꯗꯤꯄꯥ ꯁꯅꯥꯝꯇ ꯄꯥꯏꯌꯨꯁꯦ ꯑꯝꯇꯪ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦꯀꯣ ꯀꯀꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯎꯕꯤꯕ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕ ꯎꯕꯤꯕꯒꯤ ꯃꯔꯝꯅ ꯏꯄꯥ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥ ꯃꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯔꯝꯃꯤ ꯏꯄꯥ ꯅꯍꯥꯛꯅ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯑꯅꯥꯕ ꯀꯌా ꯑꯃ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯐꯥꯎꯕꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯉꯛꯇꯕ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥꯅ ꯃꯥꯌꯣꯛꯅ ꯅꯥꯊꯩꯗꯨꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯄꯥꯅꯗꯤ ꯃꯈꯣꯏꯕు ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯟꯁꯤꯟꯕꯤ ꯏꯄꯥꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯖꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯐꯖꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯗꯣ ꯎꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯔꯤꯅꯤ ꯃꯌꯥꯝ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯔꯒ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯄꯩꯁా lupa ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯀꯥ ꯑꯃꯁꯨꯡ ꯏꯟꯗꯣꯆꯥꯗꯨꯅ ꯃꯨꯔꯤ ꯈꯔ ꯄꯣꯛꯑꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯃꯩꯇꯩ ꯌꯨꯝ ꯑꯃꯈꯛꯇꯅꯤ ꯑꯇꯩ ꯂꯣꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯂꯧꯁꯟꯖꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯃꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯕꯨ ꯂꯧꯁꯟꯖꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯎꯍꯟꯕꯤꯗꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯏꯁꯣꯔꯗꯒꯤ ꯅꯥꯊꯩꯈꯤꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯉꯁꯤ ꯑꯁꯦ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯊꯥ 3-4ꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯆꯠꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯨꯛꯀꯤꯕ ꯃꯇꯝꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯆꯠꯆꯕꯅꯤ ꯆꯠꯆꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯅ ꯎꯖꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯦ ꯌꯥꯎ ꯁꯦꯟꯕꯤꯅꯕ ꯂꯩꯇꯕ ꯌꯥꯎ ꯑꯃꯒꯨꯝ ꯑꯩꯉꯣꯟꯗ ꯑꯩꯅ ꯐꯥꯎꯖꯩ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯀꯀꯥꯗꯣ ꯕꯥꯏꯕꯜ ꯐꯥꯎꯕꯗ ꯌꯦꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯡ ꯃꯄꯨꯗ ꯕꯥꯏꯕꯜꯁꯨ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯊꯥꯕꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯅꯧꯕ ꯑꯥꯁꯥ ꯑꯅꯧꯕ ꯃꯉꯥꯜ ꯀꯌా ꯑꯃ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯦ ꯃꯌꯥꯝ ꯑꯩꯅ ꯃꯈꯣꯏꯁꯦ ꯎꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯔꯛꯄ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯃꯣꯟ ꯄꯤꯇꯔꯗ ꯍꯪꯕꯗꯣ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯨꯒ ꯄꯤꯇꯔꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯖꯔꯦ ꯃꯌꯥꯝ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯕ ꯖꯣꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯃꯣꯟ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯍꯪꯕꯅꯤ ꯑꯅꯤꯔꯛ ꯁꯨꯕ ꯍꯪꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯁꯦꯟꯕꯤꯌꯨ ꯑꯍꯨꯝ ꯁꯨꯕꯗ ꯑꯃꯨꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯒꯤ ꯑꯄꯤꯛꯄ ꯌꯥꯎꯁꯤꯡꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏ ꯃꯌꯥꯝ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯐꯪꯒꯅꯤ
जोहान पंदुप कुनमाथोई की पद तरागा मंगादगी हौरगा अदुम तरागा मंगादगी हौरगा तरागा कनो सिफावदा तरागा तरेट असिफावदा मयाम अदुम न फंगबिगनी अईगी अपिकप यावसिंगबु पिजबियु अईगी अपिकप यावसिंगबु सेनबियु अईगी अपिकप यावसिंगबु पिजबियु हाइरिबा मेखोइगी इमुंगदा मयाम अवा नाना थलमे मेखोइगी इमुंगदा उबदा सुकी मतिक नुंगाइते नोंग जुरकपा मतमदा तिन नोंग तारकपा मतमदा नोंग जुबगी कोन सु थममी थोप खाइबदुसु लोइना सगाइरे मयाम मतेंग पांगबिनबा लेतबा अदुगा ममांगदा क्रिश्चियन हाइदुना लेरंबा मेखोइगी मीसिंग अदुना सु मतेंग पांगबिदबा अदुगागी निंगहन अदुना यीशु ख्रिस्टदगी लापथोक्तुना लेख्रबा अदुबु इपागी बाइबल दी फजना मेखोइना थममे मयाम अदुगा अइना आशा पिरमनी अइना हाइरमनी कका अमसुंग इंदुसा अइना इपाना अइंगोंदा निंगना संगमा साहनबी मसिदा ओइन लाक्पियु हाइदुना अइना हाइजरमी होय होय लाक्सगे हाइदुना हाइबिरे मयाम हाइबा इमुंग असिदा मयाम थाजरबा अदोमगी मतेंग मथौ तारे हुजिक अदोमगी थौगलगिदमक्ता ईश्वरना फोंदोकपिरी अदो अखोय मयामना पुल्लगा हाइरिबा यीशु ख्रिस्टना मेखोय असिदगी हेना नाहक नैबु नुंगसिब्रा नुंगसिरगदी अइगी अपिकपा यावसिंगबु पिजबियु अइगी अपिकपा यावसिंगबु सेनबियु अइगी अपिकपा यावसिंगबु पिजबियु हाइरिबा जोहानगी पंदुप कुनमाथोइगी पद तरागा मंगादगी हौरगा तरागा तरेट फोंदोकपिबा वाहै सिमक अखोय तौमिनसि मागी इमुंग दा हुजी अवाट पसे गैस सिलेंडर लेते मैम नोंग नुसित की मतमनी अदुगा सिंग नुंग चोट पतारगदी यामना वागनी अदुगा कारेन लेते मेखोइगी इमुंग दा कारेन लेते मैम अदुगा मेखोइगी तिन सगाई अदुगा गिदी मेखोइना लेरिबा मताई मताई की फोप से लोइना सगाई बने मसिदा ngasi oinadi mayam aigi khawda yaujaba lupa lising amakak aina mateng pangjarme laiba nongmaijing numitta mayam ai mateng pangjagadori aikoi mayam na pullaga सोथरब इमुंग असे चिंखटमिनसे याव सेनबिनबा लेतबा हाइरिबा याव असे अखोय मयामना अमत ओइना इपागी जिसुगी नुंगसिबदुना अखोय मतेंग पांगमिनसे हाइबा वाहिसे मयाम आई फोंदोकसगे मखादा हापचरिबा जीपे नंबर से असिदा दोमना सोइदुना मतेंग पांगबिरमु मयाम अखोय उटमिनसी क्रिश्चियन हाइबसे पुनमक अमत नते पुनमक मानदबा वखल मानदबा नौना पोक्तबसु मयाम अमा लेरमगनी मसागी ओइजबदा खनबा अखोयगी डिनोमिनेशन फरगा लोइरे अखोयदा हाइना खनबा लेरमगनी अदुबु जीसुना पामबदी जीसुगी अचुंबा नुंगसिबदी लैतबसिंगदा पीबा चानबा लैतबसिंगा चामिनबा सेटनबा लैतबसिंगा सेटमिनबा महाकी अपिकपा यावसिंगबु पिजबिबा सेनबिबसे अखोय असिगी थौगलसे तौमिनसी अखोय इपाना अचौबा थौरांग अमा तौरकदौरी मयाम सेनबिनबा लैतबा याव कयाना पुंदुना थम्बिगदौरी इपागी निंगना संगसिदा सोइदना अदोम मतेंग पांगबिरमु अइना थाजै अदोमना सोइदना मतेंग पांगबिरकनी मतेंग पांगबिरखरबा अदोमगी पुनसिदा मतम चुपदा खुद हांगनबिदबो ओइसनु हेन हेन थौजाल हापिबो ओइसनु मयाम इमुंग असे सोइदना चिंखटमिनसी यीशु ख्रिस्टगी याव मचा से अखोइना सेनमिनसी अखोइना पिजमिनसी अखोइबु योखटमिनसी कमेंट फोंदोकपिरमु थाजरबसिंगना शेयर तौबिउ हेनबा मिसिंगना येंगदुना मतेंग यामना लागदी हेनना अइना पामजरिबसे मतेंग पांगबा ngamjagani ईश्वर ने पुनः मपुसोक पीबो आमेन।